Good morning news. Ngasi October ki tang ani 2020 ing Mera ki tara tukni panda irai nimit ki pausi sing di yumpham oiba pau ki headline sing mayam da paudam jari. Oina unlock to the containment zone gi wang wada leiba sing activity ayam da komthokre. By election pangthokpa yare hairagadi ima kaithel ahum sarkarna athubada hangdokpiu Joy Kisang. Ngasi Gandhi Jayanti ki mapung numit ka mari lenana Manipur ki Governor Nazma Hebdullah na amasung Chief Minister na yaife paujel pirakli. Sitting amadi former MP MLA singi marka lairiba criminal casing thinthadana investigation chathaduna charge sheet file tawna bakuana khangan khre. Rahul Gandhi da police na harassment pikibagi mayokta protest tawkhre. City Luna na thambagi mathakta chawkhanaba honabagi thabakta mayor ama oina apenda pokri L Lokeso. Jananeta irabona pamlamba sing thabak oina pangthoksi khamba. Kairao bitra de irabote pangthokre prize and thokre. PS Manibabu Saramabu MCPCR gi chairperson oina hapkhre. Babri Masjid Tugaibid Chenabasing Maralay Hankidabasi Angakpapoi CPI Assamda Manipuri Singi Longi Iho Kansilakadauri JCC WB na Haiboxing Pibam Yangshin Kre Hairok School Yu Oza Singda P Hena Lawi Haiduna Maral Sirakpa Laibak Tibani Principal Indian Airline ki matam khara lepuraba Delhi Hong Kong flight mahusagum October 3 dagi nauna paiba horagani. RBI ki miyeng makhada October tha manunda ATM booth sing yauna bank sing numit 13 ni thonglon gani. China ki PLA na nongthak landarakba yabadagi thengnanaba India na Army na BrahMos Akash amadi Nirbhay missile ahum thorang tawduna thamkhre. Nasidagi hauna Delhi Airport ki terminal mafam hongdoklaga nongmada flight Maudra taruk paiba yanaba anouba protocol thokre. COVID na siba masing hengatlaga center dagi sentang hena phangnaba lengang no honarabra haina wahang thorakle UPR. Foot and mouth amasung brucellosis dagi ngakthok naba Sasanda Tika Thatupiu, Veterinary and Animal Husbandry Director. Turkey ki war plane na America ki Sukhoi jet ama kapthakre. Pakistan ki kona Nawaz Sharif ki lanthum phajinaba hukum tawkhre. India ki Illipus wathoka mari leinana Russia amadi Turkey ki marakta full scale war ama thokuyana leire. Ngasi gidi pausi singi headline sing pathokko tahan jabal oijare yengbir bu upum khuding makpu thaga pongdoksari.